Kairau Kendagi Manung Sanba Sanam Santrok Gram Panchayat Nakonba polling station number 3/36 ta Kuki Masamari voter list hapsil habi maralda Gram Panchayat adugi hanagi pradhan jauna mioi ani arambai tengona fara matung furga police sinakre nakal amromda police sinakraba mioi ani adugi loina bisinga bapuloiba singbu condition jaw thadok piru haina dabi tokre arambai tengona fara matung police sinakraba Sanam Santrok Gram Panchayat ki hanagi pradhan adugi maming Hirom Suresh Kawi aduga atopa mioi adugi mingna irengbam double kawi makhoi animak Sanam Santrok tagini hai makhoi ani irimung police ta hanbo de sinaro matung makhata na prongpat police station da amuk hana sinakibani hairi nakal amrom da gasin midang Manipur press club ta pangthoki ba pawmising unaba amada father pukraba hanagi pradhan ai Suresh ki loina bithiam lerin haiki ngase ayuk sorang pung 13 ta matam da mapuroibaga loina hospital satnaba sem sadon leringai da fimu setpa arambai tengoni haina saktak se masing yamla miyamna mahaki mapuroibaga wari sanaba lakhi wari sanaram arambai tengolgi tim aduna mahaki mapuroibu bolero car amada habla pujun sakibani jado ipuroi bana pradal oringe matamda kanagi sumathakta aranba thabak tawide kanagumba daram amatu jubu noi hongu pholo haiba laigide akoidi mana phataba thabak tawgi bujete miyamna sakhini pagi thangnariba khantrok santrok leiminariba akoiba gram panchayat ki manung da chaliba singsuna loina sakhini aina ngasi waka chariba se ipuroi bu maram sadana phaba punba tawbi ge harabasu police department na phabi tabida hariba party arambai tengol hariba sina phaliba si kari makoida department home department je makoida sar sinarabra habise aina honorable CM aigi nusi jaraba pabung biren daina hangatsabani aduga aigi ipuroi bu maran athuba matamda thadok piu aigi ipuroi badana tana maga thangnana aigi leiminaba inaw sing hantare amasu yaukre makoi ani bu athuba matamda thadok piu haiba wafang se ai thamjage aduga yamda shanti oina nusi sanana laiminaje habise haijage aduga ai khoi asi hauji hujik sanam Santrok Gram sanam panchayat ki pradhan ama oiramba taroju hauji hujikna aigi ipuroi baje khoi Bangpong Kamu Jilla Parishad ki intending candidate oina mamagi 2002 gi May thadagi khoi election campaign haujare panchayat election yekthokpa matung ina akhoi huji vote tawdri hataki June gi date 26 ta vote asi panchayat election tawni haina khabar kai da tholakpadaga mari lainana aigi ipuroi baji rajniti gi apikpa wakhalonda masigi phaba punbaje tawgadra haibasi aigi wakhalonda leije na adumaina ina